ngasi nungdaram phongbasi phongsingligi maruoiba pausing lokhacharaga mayamda share tawjage ahanbada nongmai makhol tabadagi miyam mi paina khrei ngarang numidang pung 12 rom taba matamda samurau bazar mayada sakhangdaba miyoi kharana nongmai round kaya marum kapadagi miyamna mi paiba pokhre hairi nongmai kapagi thawdo adu samurau bazar mayada leiba leirak machine amada miyoi kharana nongmai round 10 muk hena kapthorakibani nongmai makhol tabada miyam mi paiba poknaki ngasi wangoi kendrada seraki mikhal pangthokliba asigi mangoinana nongmai kapagi thawdo adu sathabada miyamna amuk hena mi painaki haujuk phawbudi nongmai adu kanana karigidama kapthokibano haibagi maram khangba ngamdri haina su phungdorakli atopa maruiba pawamana mikhalga mari lainana miyoi yankhai romna imung kaya sangduna miyoi kaya phuramle police personnel amasu phurambadagi mamit kaire manawbi ngasi pangthokiba seraki mikhal asiga mari lainana ngarang numidang wangjing tenta kendragi manungsana leiba polling station number 34/12 texam laikai gi imung kharada masak khangdaba yankhai romna imung kaya sanglaga mi phubagi thabak satharamle miyoi singaduna hairiba polling station asida duty taba police personnel amasu phurambadagi mamit anima kaiduna haujuk hospital da laikatnari haina seraki mikhal asida wangjing tenta kendra da independent merap oina thengnariba sarangthem manawbina ngasi pawmisingda phungdokre manawna makhatana phungdokibadi ngarang numidang gunda yankhairom laklaga texam laikai da leba yum kharada changlaga phurambagi thabak adu sathakibani thawdo asi thokpagi paw tabadagi mafam aduda mahak masamuk satuna yengsinki thokiba thawdo adugi lokhotpam thokpa action lokhatnaba mari leinaba thawal district ki SP DSP o sina singbada paw pirabasu makhataba thabak amata lokhatre policing cell sarabra karino haiba khangdre haina phungdoki magna makhata khibadi maram sadana imung kharara changlaga mi phuramba gunda singadu mafam amada saksana duna laikhi makhoibu maira paibi kangbu amana ngak senduna thamlamba thenakhi satharamliba thawong adugi matangna mari lenaba police station na wakatuna FIR ama launch tawkhre adubo haujuk phawba mi amata phabidre haina pendaba phungdokibaga loinana election asi free and fair oidre terrorist ki thabak sathare hairi amaromda ngasi ayuk pung 8 makhai rom taba matamda saitu assembly constituency gi manungsana laimakhongda leiba polling station amada BJP gi miyoi kharana Congress ki miyoi amata sanghandana nampuda vote thadakre haina Congress ki worker amana pamising da phungdokhi Congress ki worker aduna phungdokibagi matung inadi laimakhong bazar board ki machin chatpa BJP gi worker amana niyam lana polling station aduda changchilaga BJP gi merepta vote loinama thadakibani aki tujungba laitana mikhal pangthokadabadu BJP gi workers singna aini yadaba thabak chathaduna vote thadare maduna hiramasigi matangna ain gi oiba mateng lauragani haiki adubu Congress ki worker ni hairiba miyoi asina claim tawriba workers sing asi kadai phawba chumbano haibadudi chapchaba khangba ngamdri hainasu pauksi asina makhatana phungdorakli makha satharakpo ina ngasi gi oiba pung 13 da Manipur gi oiba COVID-19 update ta miyoi sanigani phu positive oire ahumna laikhidre Saliba pung kuninga mari asida Manipur miyoi sanigani phu nauna COVID-19 positive oire miyoi ahumna laikhidre Health Department ki additional director su oiriba department asigi wangangloi Dr. Khoirom Sasikumar mangangna thadorokpa sirol amana hai ngasi nauna positive oikiba miyoi sanigani phu asi tharaga state asida COVID-19 gi apunba confirm case lising kunga chamaga kuntraga mathoi sukhrei ngasi laikhidaba miyoi ahum adudi Imphal West dagi miyoi ani Thabal district dagi amani laikhidaba sing asi tharaga state asida COVID-19 na laikhidaba migi masing chamaga mawdraga humdoi sukhrei hainasu pauksiesina makha tarakli makha tharakpo ena yamna singtha ningai oiraba Manipur da thokpa maru oiba paw amana isingda taraba angang ama sai taret ki angang amana kankhre Thasigi ahumge ayuk pung 10 rom tabada phaibok pokpa angang ani pukri mapana satpada amata sinkibadagi sai tare khakta ngairiba satminaba angang amana sienduna yumgi mida pawpiduna kanma ngamkhre haina laiwalam dingi sirol na hairi laiwalam ding Thabal district ki president SOG na thadorokpa sirol amana hai phaibok pukminaba angang ani edu Thabal district ki lamding khumanthim laikai dagini mamingna srok khaibam atomba mitai sai taret amasum mayamba S achauba mitai sai taret ni angang ani asi lamding khumanthim laikai da laiba pukri amagi mapana satlingai da atomba mitai pukri ta tasinkhibadagi mayamba S achauba mitai na meter samarom lapna laiba mayum da selak laga yumgi mi da pawpiki yumgi mi khonglei thuna selaktuna pukri da angang ani dugi masiena chongthaduna pukhalakhi
ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯏꯁꯤꯡꯗꯒꯤ ꯄꯨꯈꯠꯂꯛꯂꯕ ꯑꯉꯥꯡ ꯑꯗꯨ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯊꯧꯕꯥꯜꯗ ꯑꯍꯥꯟꯕ ꯂꯥꯌꯦꯡ ꯆꯠꯊꯈꯤ ꯇꯨꯡꯗ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯔꯤꯐꯔ ꯇꯧꯔꯛꯄꯒ ꯂꯣꯏꯅꯅ ꯔꯤꯝꯁꯇ ꯄꯨꯈꯠꯇꯨꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯂꯥꯌꯦꯡꯗꯨꯅ ꯑꯉꯥꯡꯗꯨꯒꯤ ꯄꯨꯟꯁꯤ ꯀꯟꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯅ BJP ꯃꯣꯠꯕꯨꯡꯒꯤ ꯆꯤꯌꯔꯃꯦꯟ ꯅꯕꯦꯝꯕꯔ 6ꯇ ꯐꯨꯔꯝꯃꯤ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗ INC ꯃꯣꯠꯕꯨꯡꯒꯤ ꯂꯤꯗꯔ ꯃꯔꯤ ꯐꯥꯖꯤꯟꯈ꯭ꯔꯦ ngasi pangthokliba marakki mikhal asida hek hauba pungjadagi hauna apha apungi thabakna hauki INC modbungi chief agent secretary amadi worker punna makhoi maribu BJP modbungi chairman Phuramle haibagi maralda ngasi ayuk anganbada police na phaki thajaba yaba source tagi phangba pawgi matung inadi BJP modbungi chairman Hauksat Singsit Sai Humpuganipan miyoi khrana November 6ta Phuramkhibani makhoigi party na Hauksatpu INC modbungi worker na Phurammi haina maral sidi adubu INC modbung nadi allegation adu aranbani haina phongdorakli Saitu Kendragi INC mirep lamtingthang haukip na hai modbung da BJP worker amana voter slip mullaga leibani madu putho haiba yadabagi imung masen phunajabani hauzik leiriba chief agent secretary amadi worker sing asi makhoigi yumgi office ta famduna leibani adubo makhoi mi phubuda yawi haibagi force allegation tawraga phajinkhibani makhoi sing asi Saparmaina police station phabani ngasi ayuk pung 3 phawbagi manungda thadoktrabadi makha taba akanba legal action lokhatkani haina phongdorakli loinana mahakna makha tana ningthau amadi atopa miyoi kharana prajagi voter slip paisinduna thamlaga praja miyamda yohonde haibagi maral siraduna asigumba thawong asi yaningde haina nuaitaba phongdorakli haina su makha tarakli atopa paw manamu IM ga sanariba naga isugi wari losilakle sahi kiyadagi satharaglaba naga isugi waroisin puranabgi damak hauzik National Socialist Council of Nagaland isak muiba NSN IM ga center ga sanariba wari losilakle haina Union Home Secretary Ajay Kumar Balana phongdokre loinana lenga asina su North East ki rajya singda leiriba rebel group singa wari sanaduna sandainanaba pangba yaba mating pangli haina su mangna phongdoki haina paw osin makhatari paw si makha sathrakpo oina Government of Manipur Secretariat Education School Department na ngasi November tang 3 ta order ama tholakle myam school fees ki matangda myam da share tawjage order sina hairi myam tang manga tha tara English singa ni kunda thokiba order hairi my parents singa tha khudingi pigadaba fee amasum oja singi salary pigadaba staff singi oiba magi private school amusu aided school singi oiba thokiba notice tugi makha sathrakpo oina tang manga tha tara English sing ani ga kuna thokiba order dugi matung ina mayam magi parents sing na satra singi magi masa singi student singi fee pibagi matang si mayam April tha English sing ani ga kungi pibagi muhutta July tha gi English sing ani ga kundagi magi school fee sing du magi monthly fee sing du pithokadabani hainasu palli adukanda oja singi amasu staff singi oiba magi salary gi matangdana April gi English sing ani ga kundagi magi 50% monthly salary sing du pithokadabani hainasu order sina makhatana thamli satrak poina atopa maruiba paw manamo bona fide oidraba mahiroy sing MU gi hostel gi tanthokna ba hotna rubada musubu lana uhana ba hotna rakpa laibak thibani MU gi hostel sing lairiba bona fide oidraba miyoi khudimak thasigi sesat mapan phawbagi manungda tanthokadabani musu Manipur University MU na bona fide oidraba miyoi sing MU gi hostel gi tanthokna ba hotna rubada Manipur University Student Union musubu lana uhana ba hotna rakpa laibak thibani haina musugi president thadrok pasrol amana su phongdoraglen losilak point hauju USA gi presidential election gi vote ki matangda mayo update masang katang hapsaramge Trump nangam ki mafam singsi bot masing hian ki mafam singsi Florida Iowa Ohio amasum Texas ta mahana bot masing si yamna namna sakhre amaso mahana hauju North Carolina da haji leading tawduna satli adu atopa amana Bedena Minnesota da Michigan da New Hampshire amasum Wisconsin da mahana bot singsi mafam jaga hairibi state singsi da mahana bot singsi ngamkre duga hauju mahana leading tawra satli mafam singsina Pennsylvania Georgia Arizona amasum Nevada mangjing thana sali aduga hauji mabani yoiba compare tawra yengnaba matamdadi botsi Bedena yamna nakna hairi thoigadobagi changse simana yamna wangna sali haina su source mana phongdoragli and thank you